base mobile under ani e tar kandana 15 join thole 15000 jina khwaidagi lainaba malen kan 20000 jina mathan 10000 na ando 15000 jo yang tharaj ka mura thole na kaino tawban Realme ne na to ngasi gi thole jang base phones under 15000 in India is a gadget TV, gadget and TV is English. Yeah, I'm crucial wire. I see. Motorola G51. 6.8 inch, 15,000. Qualcomm Snapdragon 480, RAM 4GB, 64, 5,000. Rear camera is 50 or in 8 plus 2. Front camera na 13. Machine G31 na kaino. Here. Kaino tappi na internet na. Masih no ite. AMOLED display ti hoy ba masih. Ma na ka. Sisi na kaino Motorola G31. Infinix Hot 11s ka yaure. Realme yaure. 6GB. I got number 1 na kaito. Redmi 10 Prime na ini. No era. Kain number 1 kain. Number 1 is Motorola is like over my jaga. Ataba website ng yeng kasi. My smart price. Note 10 je tang ini 4GB RAM se 64 Note 10 di 10s je 10s na di phadai na tro Note 10 10s 10s na di phawa mala 6GB ore ko ade 10s na di nawrong gane en khan ba ma je full screen hoite pra Redmi 10s kai 10s kai ai era Note 10s yaw mane GSM erena yang ade full HD di orang gane ta to full HD ni AMOLED 409 ppi oe ai phone je par di full HD ne pam full HD ore ba 401 ppi or di are 403 la tai di wa thi ba ne do battery ji ju 5000 mAh di are 4K le ai ju 1080p 120 fps vi ai ni masi camera din nai 720 960 fps slow motion ju are na ko already HDR ju ore selfie ja fast charging hoi jare ko to fast charging 33 watt hoise masi hoi ri are kari lai bi ai 10s yaure 10 prime yaure sina khra hong ba ko Realme
ꯃꯁꯤ ꯄꯥꯝꯗꯦꯅꯦ Poco M4 ꯃꯁꯤꯁꯨ ꯄꯥꯝꯗꯦ Vivo Y21 ꯃꯁꯤꯁꯨ ꯄꯥꯝꯗꯦ M32 ꯁꯤꯁꯨ ꯌꯥꯕꯗꯤ ꯌꯥꯏ 6000ꯁꯨ ꯑꯣꯏꯔꯦ ꯕꯦꯇ꯭ꯔꯤꯒꯁꯤ ꯆꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗꯅ 5G ꯑꯃꯗꯤ ꯊꯣꯛꯂꯛꯑꯕ Poco M3 Pro 5Gꯁꯦ 4GB 64 ꯃꯁꯤꯁꯨ ꯌꯥꯏ 5G ꯄꯥꯝꯃꯒꯗꯤ Realme Narzo ꯒꯥꯏꯁꯤꯗꯤ ꯄꯥꯝꯗꯦꯗ Micromax Note 2 ꯃꯁꯤꯁꯨ ꯄꯥꯝꯗꯦ ꯀꯃꯥꯏꯅ Samsung M12ꯁꯨ ꯌꯥꯎꯔꯤꯅꯦ 11000 Infinix Note Samsung F12 ꯃꯁꯤꯁꯨ ꯄꯥꯝꯗꯦ ꯁꯤꯅ 128GB ꯑꯣꯏꯕꯩ ꯇꯪꯁꯤꯜꯂꯤ ꯃꯥꯅꯦ ꯃꯥꯏꯁꯦ 9 ꯄꯋꯥꯔꯗꯣ 15000ꯗꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯩꯅꯣꯅꯕꯨ ꯏꯐ ꯐꯔꯦꯗ Note 10T ꯑꯃꯁꯨ ꯂꯩ ꯃꯥꯅꯦ A12 ꯀꯁꯨ ꯂꯩ 91 ꯃꯣꯕꯥꯏꯜꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤ ꯐꯦꯕꯋꯥꯔꯤꯅꯤ ꯑꯃꯨꯛ ꯍꯥꯏꯁꯤꯔꯣ Motorolaꯁꯨ ꯂꯩ 99 Note 10T lay M32 10S ꯌꯥꯎꯔꯦ ꯑꯩꯗꯤ 10S ꯅ ꯏꯐ ꯐꯕ ꯃꯥꯜꯂꯦꯗ ꯁꯤꯗꯗꯤ 10S ꯑꯣꯏꯅ ꯂꯩꯔꯣ ꯐ꯭ꯔꯦꯟꯁ 10S ꯅ ꯐꯔꯅꯦꯕ Samsungꯒ ꯀꯩꯅꯣꯒꯁꯦ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ Samsungꯒꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ F22 ꯒꯥꯏꯁꯦ ꯃꯥꯁꯦ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯕ ꯀꯔꯤꯒꯤ 1080p ꯑꯣꯏꯔꯝꯗꯧ Full HD ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯕ Full HD ꯔꯣ Full HD ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ 274 ppi ꯈꯛꯇꯪ ꯑꯣꯏ Full HD ꯑꯣꯏꯗꯦ Super AMOLED ꯑꯣꯏꯖꯔꯒꯁꯨꯀꯣ ꯁꯀ꯭ꯔꯤꯟꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯅꯠꯇ꯭ꯔꯣ ꯐ꯭ꯔꯦꯟꯁ ꯁꯤ ꯁꯦꯡꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕ ꯁꯦꯡꯕꯁꯤ ꯅꯨꯡꯉꯥꯏꯕ Full HD ꯑꯣꯏꯕꯅꯗꯤ ꯅꯨꯡꯉꯥꯏꯖꯩꯑꯕ ꯑꯩꯗꯤ Full HD ꯅꯠꯇ꯭ꯔꯗꯤ ꯐꯣꯟꯁꯦ ꯀꯌꯥ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯁꯤꯒꯤ Pocoꯁꯤ Full HD ꯑꯣꯏꯖꯥꯔꯣ ꯃꯁꯤ ꯌꯦꯡꯁꯦ 5Gꯗꯤ ꯑꯣꯏꯕꯀꯣ ꯃꯁꯤꯁꯨ ꯍꯣꯏ Full HDꯗꯤ ꯑꯣꯏꯔꯦ 405 ppi ꯑꯣꯏꯔꯦ IPS LCD ꯑꯣꯏꯕ ꯁꯤꯗꯗꯤ 10S ꯅ ꯏꯐ ꯐꯔ ꯃꯥꯜꯂꯦꯗ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩꯅ ꯈꯟꯕꯗ 10Sꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ Amazonꯗ 64GBꯒꯤꯗꯀꯣ Amazonꯗ ꯌꯥꯎꯔꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯂꯩꯅꯦ 6GB 64GB ꯔꯥꯝꯗꯀꯣ Super AMOLED ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯔꯦ 64 megapixel ꯑꯩꯁꯨ Redmiꯒꯤ ꯑꯩꯅ ꯄꯥꯏꯔꯝꯕ ꯐꯣꯟꯁꯦ Note 3 ꯄꯥꯏꯔꯝꯃꯦ ꯊꯥꯏꯅ Samsungꯒꯤ F22ꯁꯦ ꯃꯁꯤ Samsungꯒꯤꯅꯤꯀꯣ ꯍꯧꯖꯤꯛ ꯑꯣꯏꯈꯤꯗꯦꯗꯅ Full HD Super AMOLED 90Hz ꯕꯨꯗꯤ ꯑꯣꯏꯕ ꯗꯤꯁꯄ꯭ꯂꯦ ꯌꯥꯎꯗ꯭ꯔꯦ 10Sꯅ ꯐꯔꯦꯗ 10S ꯑꯣꯏꯅ ꯄꯥꯏꯕꯤꯔꯣ ꯐ꯭ꯔꯦꯟꯁ ꯑꯗꯨꯅ ꯅꯩꯗ꯭ꯔꯣ ꯗꯤꯖꯤꯠꯀꯤꯗ ꯀꯩ ꯊꯣꯛꯆꯥꯅꯣ Note 10 ꯌꯥꯎꯔꯦ 10S ꯌꯥꯎꯔꯝꯃꯣ 10 Prime ꯑꯗꯨꯅ 4GB ꯑꯣꯏꯕ ꯕꯦꯇ꯭ꯔꯤꯕꯨꯗꯤ ꯆꯥꯎꯕ ꯅ ꯏꯐ ꯐꯔꯦꯗ ꯑꯗꯣ 10S ꯌꯥꯎꯔꯦ ꯅꯝꯕꯔꯕꯨꯗꯤ 10 ꯂꯩꯖꯔꯒꯁꯨ ꯑꯩꯗꯤ ꯁꯤꯗ ꯂꯩꯌꯣꯗꯤ 10S ꯂꯩꯔꯅꯤ 15000ꯒꯤ ꯑꯟꯗꯔꯗꯗꯤ Note 10S Amazonꯗꯁꯨ ꯌꯥꯎꯔꯦꯅꯀꯣ Flipkartꯇꯅ ꯀꯩ ꯍꯥꯏꯒꯦ Flipkartꯇ Redmi 10 ꯌꯥꯎꯗꯕꯖꯥꯠꯔꯣ Note 10S ꯌꯥꯎꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒꯤ ꯊꯣꯛꯂꯛꯇꯕ ꯍꯣꯡꯉꯅꯤ ꯌꯥꯎꯏꯅꯦ ꯃꯉꯣꯟꯗꯅ 128 ꯉꯥꯛꯇ ꯂꯩꯕ ꯑꯗꯨꯒꯤꯅꯤ ꯇꯥꯡꯉꯤꯁꯦ 64ꯁꯦ ꯃꯉꯣꯟꯗ 15000 ꯑꯣꯏꯗꯕꯩꯅꯦ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ 15000 ꯍꯦꯜꯂꯦꯕ
ꯑꯗꯨꯒꯤ ꯊꯣꯛꯂꯛꯇꯕ. Note 10sꯅ ꯏꯐ ꯐꯔꯦꯗ ꯑꯩ ꯋꯥꯈꯜꯗꯗꯤ friend. ꯐꯣꯟꯁꯤꯁꯨ ꯃꯁꯛ ꯐꯖꯩꯁꯤꯗꯤ. Okay friends, ꯂꯣꯏꯁꯤꯜꯂꯒꯦ.